Santi, Kaidore Thoibi, Sese, Gulisu Porabani Masina. Liza Fat Ying to E, Manim the Nook Laga Hide E, Kaka Fonter Amba, Yambung Kakada, Tamugo Baduda, Aisa, Sumnok Ningapa. Santi, Kamaitoni Masibo, Pana di Tapani Hibani, Mingo do home to Ohidana. Go keep a Mingbu, Pahik the Kamai home do no heck the Mahai. Thagolong Kangdina Kalambatari, Nankakana. Liza, Andugidi, Kasukalamoida Masi. Santi, Chai and Changbu, Gai Matang Yorage, Imasi Yorage. Liza, Imasi, Yarni Lori, Imasi Dumpotabiro. I am Bungi Daxanaba, Jampusiga, Chak Sabasiganta, Pirukike. Anduga Mayang Wisu Museum Lagi. Santi, Hoi Hoi Siamusim. Liza Chakpurapadu Ubada Chaklurba. Liza Pure Kayan Sangno Anabagibu Kayan Sangwini Samputidana Yare Oi Janindre Putalei Liza Karazasalo Idaksanaba Se Sida Tamlagi Table Matak to that Tamlamlaga Toki Loyumba Ar Kayan Pinusibo Mina Zaning de Hiradi, Kra Timno the Pizagi Habagi Wakala, Amata Kandazalo. Aina di Timaga, Pizaraka Drana Kaina, Oinari Aduga, Aina Oinari Sidiari Mataraba. Hera, I should know him body. Mani Dingamala Roiba, Jar, Namna Pijangi Kaniba. Oh, I see Haiduna, Jack Adu table Masida, in talk to Natami. Aduga TV adu on tawduna yenglagalay. Makadasu mayam kaungnaraduna chak tupulak chaminare. Thabak singdo loisinbada pung 9 makai tasilakle. Santi thabak se hekta loisilakpada pungse ayauki. Nangsu nasado ngayang phau he pothajadre. Nani bi leido yumsida adum leinaba hairasu. Hairadi khara phadauba. Nangi mateng oinanido. Liza Yani dai masi Sibu kaya mariyak sang mathabakno. Santi Nangna di imasi su mating tawbige yawge haiba pak yade. Natomda sum tawbado yingba nungaiti na imasi. Liza no fitaw na Aingisu imasi hoy leiba mayam sige seba tawbagi matam bibiyo ba. Santi Tida angau wisidi. Pare Amadusu masangam dabanina ngasidi suse imaga tuminarage. Liza yagadroy mase ahing mikap yam thokpani ma. Santi yani nangsu nungaina gyan dana pothajaro ngasidi. Tumba jaba matam naidrabadine amuk nang narakani. Nahanba yapa natiko. Pare changlo nangsu. Liza Hoi masi Kada changlakpada loyumba kostu da hiplaga leirami TV duna kanana yenglibano khangde Liza sakti chadruba hosipa Hairibadu karisu khumlakte yenglakpasu tawde Liza su ngahak tumina lepaga adumak hairei Yambo loyumba thausadana hairei I saksa ningde Injang yaudana chaksaba soite ai Phamlambadagi fu hawgatuna kada changki Liza su TV adu muthatlamlaga inaira ai Liza na ensang du imasina sembada asinba yawrome adu nungairoi tawbani thongbada haparoi gi harasu phajadraba Layumba famungda hiptharaduna Liza kitang jasinaba tawbiyo hidak jasilonaba hinjindrikanda Loyumba jaroi hadi jaroi janingdre habani ai Liza hinsang thongluge injang yawdabe oitardi kadudagi thokige tawi Loyumba fuhagalaga makutu tafarai Liza ingangakna kaino Loyumba Nangna mo hoji enjang thongaga mamana imu chainaba tawriro yare thongurano Liza
ꯆꯩꯔꯨꯏꯌꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯄ ꯈꯨꯝꯖꯔꯒꯦ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯊꯣꯡꯉꯨꯔꯅꯨ ꯑꯁꯤ ꯑꯗꯨꯝ ꯈꯔ ꯆꯥꯔꯒꯦ ꯂꯧꯔꯣ ꯆꯥꯛꯇꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯆꯥꯔꯒꯦꯕ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯁꯣꯐꯥꯗ ꯂꯩꯍꯧꯔꯤꯕ ꯆꯥꯛ ꯑꯗꯨ ꯂꯧꯔꯨꯔꯒ ꯆꯪꯉꯛꯑꯦ ꯂꯣꯌꯨꯝꯕ ꯑꯩ ꯅꯥꯛꯇ ꯂꯩꯌꯣ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯐꯝꯃꯤ ꯂꯣꯌꯨꯝꯕ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯝꯐꯨꯠ ꯑꯗꯨ ꯆꯥꯛꯇꯨꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯍꯣꯏꯃꯥꯏ ꯍꯥꯏꯕ ꯇꯧꯗ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯔꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯏꯉꯛ ꯉꯛꯅ ꯂꯣꯌꯨꯝꯕꯕꯨ ꯌꯦꯡꯂꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯆꯥꯛꯇꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯍꯥꯎꯔꯦꯅꯦ ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛ ꯍꯩꯇꯅ ꯃꯥꯡꯒꯦ ꯍꯦꯛ ꯐꯥꯒꯤ ꯑꯣꯏꯔꯝꯕꯗ ꯂꯥꯏꯖ ꯇꯞꯅ ꯇꯝꯕ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛꯇꯣ ꯂꯥꯏꯔꯤꯛ ꯍꯩꯇꯅ ꯃꯥꯡꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠ ꯖꯥꯠꯅꯤ ꯑꯩꯁꯦ ꯄꯨꯔꯥ ꯄꯪꯕ ꯃꯤꯒꯤ ꯇꯥꯏꯞꯅꯤ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯅꯈꯣꯟꯒꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯜꯂꯒ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯉꯥꯡꯉꯤꯗꯨꯅ ꯂꯥꯏꯖ ꯀꯩꯝ ꯍꯥꯏꯗꯦ ꯁꯨꯝ ꯏꯇꯣꯝꯇ ꯍꯥꯏꯖꯕꯅꯤ ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯍꯤꯗꯥꯛꯁꯤꯒ ꯆꯥꯁꯤꯜꯂꯣ ꯂꯣꯌꯨꯝꯕ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯗꯤ ꯆꯥꯛ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯏꯖ ꯍꯤꯗꯥꯛꯁꯤ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯗꯣꯏꯅೋ ꯐꯖꯈꯤꯅꯤ ꯃꯇꯣꯝꯇ ꯑꯗꯨꯝ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯕ ꯍꯥꯏꯁꯦ ꯑꯐꯕ ꯅꯠꯇꯦ ꯂꯥꯏꯖ ꯆꯍꯤ ꯆꯨꯞꯄ ꯂꯦꯞꯇꯅ ꯆꯥꯗꯧꯗꯤ ꯅꯠꯇꯦꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯉꯥꯏ ꯑꯗꯨꯁꯨ ꯄꯨꯛ ꯍꯥꯡꯉꯒ ꯆꯥꯗꯧ ꯅꯠꯇꯦ ꯆꯥꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯆꯥꯡꯗꯣ ꯉꯥꯡꯅ ꯆꯥꯔꯗꯤ ꯀꯩꯁꯨ ꯏꯁꯥꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯂꯣꯌꯨꯝꯕ ꯑꯩ ꯇꯥꯗ꯭ꯔꯦ ꯅꯪ ꯍꯥꯏꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯈꯤ ꯂꯥꯏꯖ ꯑꯁ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝ ꯉꯥꯡꯅꯩꯍꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯂꯣꯌꯨꯝꯕ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯛꯏ ꯂꯥꯏꯖ ꯂꯣꯌꯨꯝꯕꯒꯤ ꯃꯔꯩꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯒꯨꯂꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ ꯂꯣꯌꯨꯝꯕ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯒꯨꯂꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣ ꯑꯃꯨꯛ ꯌꯥꯝꯕꯣ ꯀꯣꯛ ꯆꯥꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ ꯂꯣꯌꯨꯝꯕ ꯑꯩ ꯒꯨꯂꯤ ꯆꯥꯕ ꯍꯩꯇꯦ ꯌꯣꯠꯂꯨ ꯌꯥꯗꯦꯕ ꯑꯗꯨꯝ ꯄꯜꯂꯦ ꯂꯥꯏꯖ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯟꯅ ꯍꯤꯗꯥꯛ ꯊꯛꯄꯗꯤ ꯄꯟꯗꯕ꯭ꯔꯥ ꯉꯁꯥꯏ ꯊꯛꯄ ꯍꯤꯗꯥꯛꯇꯨꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯏꯁꯤꯡꯒ ꯌꯣꯠꯂꯣ ꯄꯜꯂꯔꯣꯏꯗꯕꯅꯤ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯒꯨꯂꯤ ꯑꯗꯨ ꯐꯠ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯊꯛꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯨꯂꯞ ꯀꯥꯝꯊꯣꯔꯛꯏ ꯑꯩꯅ ꯉꯁꯥꯏꯅ ꯍꯩꯇꯦ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯇꯣꯛꯀꯅꯤ ꯈꯪꯗꯅ ꯆꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯑꯃꯨꯛꯇꯪ ꯅꯣꯛꯊꯣꯔꯛꯏ ꯂꯣꯌꯨꯝꯕ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯅꯠꯇꯦ ꯎꯁꯤꯠꯇꯕꯒ ꯀꯩꯝ ꯂꯩꯇꯦꯀꯣ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ ꯐꯠꯇ꯭ꯔꯤꯕ ꯃꯁꯤꯡ ꯀꯜꯂꯤꯕ ꯃꯔꯩ ꯁꯥꯎꯕꯗ ꯊꯧꯅꯥ ꯐꯔꯤꯗꯨꯒ ꯒꯨꯂꯤ ꯃꯆꯥꯁꯤꯡꯈꯛ ꯌꯣꯠꯄꯗ ꯉꯝꯗꯕꯗꯨꯗ ꯑꯩꯁꯦ ꯀꯪꯅꯣꯏꯇ ꯅꯣꯛꯅꯤꯡꯉꯛꯄ ꯂꯣꯌꯨꯝꯕ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯂꯞ ꯇꯧꯅ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯒꯨꯂꯤ ꯑꯃ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯂꯣꯌꯨꯝꯕ ꯌꯥꯔꯦ ꯑꯃꯨꯛ ꯀꯔꯦꯝꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯖ ꯅꯠꯇꯦꯕ ꯁꯤ ꯆꯥꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯣꯐꯤꯁ ꯆꯠꯄ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯁꯤꯡꯗꯨ ꯍꯥꯟꯅ ꯑꯃꯨꯛ ꯊꯛꯑꯒ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯣ ꯂꯣꯌꯨꯝꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯏꯟ ꯇꯥꯕ ꯂꯥꯏꯖ ꯂꯣꯌꯨꯝꯕ ꯇꯣꯏ ꯆꯥꯔꯣꯏ ꯑꯗꯨ ꯌꯥꯗ꯭ꯔꯗꯤ ꯂꯥꯏꯖ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯍꯣꯏꯁꯦ ꯌꯥꯈꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯋꯤ ꯂꯥꯏꯖ ꯒꯨꯂꯤꯗꯣ ꯍꯥꯟꯅ ꯏꯜꯂꯛꯏ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯄꯤꯊꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯌꯣꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯣꯌꯨꯝꯕ ꯑꯁꯨꯛ ꯂꯥꯏꯕꯁꯤꯕꯨ ꯑꯩꯅ ꯍꯩꯖꯤꯟꯅꯗꯕ ꯂꯥꯏꯖ ꯌꯥꯔꯦꯗ ꯈꯪꯉꯦ ꯇꯨꯝꯖꯧꯔꯒꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯗꯅꯦ ꯄꯨꯡꯒꯁꯦ ꯌꯧꯈ꯭ꯔꯦ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯣꯌꯨꯝꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯏ ꯂꯥꯏꯖ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯂꯣꯌꯨꯝꯕ ꯂꯥꯏꯖꯕꯨ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ ꯃꯤꯠꯀ ꯃꯤꯆꯥꯅꯩ ꯂꯥꯏꯖꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯇꯔꯨ ꯇꯔꯨꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯁꯥ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ
ꯑꯗꯨꯕꯨ ꯂꯣꯌꯨꯝꯕꯅ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅꯕ ꯃꯑꯣꯡꯗ ꯈꯨꯄꯥꯏ ꯆꯦꯠꯅ ꯐꯥꯖꯤꯟꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤ꯫ ꯂꯣꯌꯨꯝꯕꯅ ꯍꯣꯜꯂꯤꯕ ꯁꯨꯔꯒꯤ ꯏꯅꯤꯟ, ꯍꯨꯜꯂꯤꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯂꯥꯏꯖꯗ ꯐꯥꯎꯔꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ꯫ ꯂꯥꯏꯖ, ꯅꯪꯕꯨꯁꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ, ꯆꯩꯅꯥ ꯀꯌꯥ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯂꯥꯏꯖ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯁꯤꯗꯒꯤ ꯑꯩ ꯂꯥꯟꯊꯣꯛꯇꯨꯅ ꯅꯝꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯊꯃꯣꯏꯒ ꯋꯥꯈꯜꯒ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯌꯣꯟ ꯆꯣꯡꯂꯨꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯃꯦꯜꯁꯦ ꯌꯦꯅꯤꯡꯊ ꯂꯥꯛꯂ ꯃꯥꯜꯂꯦ꯫ ꯅꯧꯅ ꯅꯨꯡꯁꯤ ꯃꯌꯣꯜ ꯆꯣꯡꯂꯛꯂꯦ꯫ ꯂꯥꯏꯖ, ꯂꯥꯏꯖ, ꯅꯪꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯆꯪꯖꯐꯝ ꯅꯤꯔꯤꯕ ꯑꯩꯒꯤ ꯈꯣꯡꯗꯥꯐꯝ ꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯥꯏꯖ꯫ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏꯌꯦ, ꯏꯅꯥꯛꯇꯒꯤ ꯂꯥꯞꯅꯁꯨ ꯊꯝꯂꯔꯣꯏꯌꯦ ꯂꯥꯏꯖ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯄꯤ ꯏꯔꯥꯜꯆꯦꯜ ꯂꯣꯌꯨꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯨꯝꯕ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ ꯂꯥꯏꯖ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯂꯥꯏꯖ꯫ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯣꯌꯨꯝꯕꯒꯤ ꯃꯆꯤꯜꯗ ꯊꯝꯃꯛꯏ꯫ ꯊꯃꯣꯏ ꯋꯥꯈꯜ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯆꯤꯡꯅꯕ ꯑꯃꯛꯄ ꯑꯀꯤꯕ ꯂꯩꯇ ꯈꯣꯡꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯌꯦꯠꯄ ꯄꯤꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯤꯔꯤ ꯍꯨꯝꯅ ꯁꯤꯠꯂꯝꯕ ꯅꯥꯃꯤꯕ ꯃꯥꯂꯪ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯧꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯊꯤꯕꯤ ꯁꯛꯂꯣꯜꯂꯧ ꯂꯩꯆꯤꯜꯂꯛꯇ ꯀꯦꯀꯨ ꯂꯣꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖ ꯃꯤꯆꯥꯟꯅꯕ ꯉꯝꯗ ꯏꯀꯥꯏꯅ ꯂꯣꯌꯨꯝꯕꯒꯤ ꯃꯊꯥꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯣꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯂꯥꯏꯖꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯅꯤ꯫ ꯂꯥꯏꯖ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯂꯣꯌꯨꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯡꯈꯥꯡꯅꯔꯝꯕꯗꯨꯗ ꯏꯀꯥꯏꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯇꯨꯝꯃꯤꯌꯦ, ꯑꯩ ꯀꯩꯁꯨ ꯎꯍꯧꯗꯦꯀꯣ꯫ ꯂꯥꯏꯖ ꯏꯀꯥꯏꯅ, ꯑꯩ ꯍꯧꯒꯠꯂꯒꯦ꯫ ꯍꯧꯒꯠꯂꯣꯅ꯫ ꯍꯧꯒꯠꯂꯒꯦ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯈꯨꯠꯁꯦ꯫ ꯂꯣꯌꯨꯝꯕ, ꯈꯪꯗꯦꯍꯦ, ꯅꯪ ꯉꯝꯃꯗꯤ ꯀꯣꯜꯂꯤꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯧꯊꯣꯛꯑꯒ ꯍꯧꯒꯠꯆꯧ꯫ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯩ ꯍꯧꯒꯠꯇ꯭ꯔꯤꯐꯥꯎ ꯇꯨꯝꯇꯥꯕ꯫ ꯂꯥꯏꯖ, ꯄꯨꯡ ꯊꯦꯡꯉꯤ꯫ ꯂꯣꯌꯨꯝꯕ, ꯄꯨꯡ 4 ꯈꯖꯤꯛ ꯍꯦꯟꯕꯗ ꯉꯥꯏꯔꯤ, ꯅꯣꯡꯉꯥꯟꯗꯧ ꯌꯥꯝ ꯋꯥꯠꯂꯤ꯫ ꯂꯥꯏꯖ, ꯋꯥꯠꯇ꯭ꯔꯦ, ꯑꯩ ꯍꯧꯒꯠꯂꯒꯦꯕ꯫ ꯑꯁ, ꯃꯤꯅ ꯃꯪꯒ ꯊꯤꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯌꯥꯈꯤꯔꯣꯏ꯫ ꯅꯪ ꯀꯣꯜꯂ ꯇꯨꯝꯕꯁꯦ ꯃꯪ ꯅꯨꯡꯉꯥꯏꯌꯦꯕ꯫ ꯍꯧꯖꯤꯛ ꯑꯩꯅ ꯃꯪꯈꯤꯕ ꯃꯪꯗꯣ ꯑꯗꯨꯅ ꯂꯣꯏꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯃꯪ ꯀꯟꯇꯤꯅ꯭ꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯂꯥꯏꯖ, ꯑꯁ, ꯀꯔꯤꯅꯣ, ꯁꯣꯔ ꯐꯨꯜꯂꯦ꯫ ꯂꯣꯌꯨꯝꯕ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯣꯟꯕꯁꯨ ꯁꯣꯔ ꯐꯨꯟꯕ ꯑꯗꯨꯗꯤ? ꯋꯥꯍꯩꯁꯤ ꯍꯥꯏ ꯂꯥꯏꯖꯒꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ ꯂꯣꯌꯨꯝꯕꯕꯨ ꯐꯠ ꯏꯟꯊꯣꯛꯏ꯫ ꯂꯣꯌꯨꯝꯕ, ꯌꯥꯝ ꯀꯜꯂꯤꯅꯦ ꯃꯁꯦ꯫ ꯂꯥꯏꯖ, ꯇꯨꯝꯍꯧꯔꯣ, ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯍꯧꯔꯣ꯫ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯩ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯂꯧꯗꯨꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯅꯥꯎꯒꯤ ꯀꯥꯔꯇꯦꯟꯁꯤꯡꯗꯨꯁꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯂꯞ ꯌꯥꯟꯁꯤꯜꯂꯒ ꯐꯥꯖꯤꯜꯂꯤ꯫ ꯂꯣꯌꯨꯝꯕ, ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯒ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯑꯩ, ꯀꯥꯔꯇꯦꯟꯗꯣ ꯑꯗꯨꯝ ꯊꯥꯗꯔꯝꯃꯣ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯟꯅꯗ ꯑꯗꯨꯃꯛ ꯆꯪꯉꯛꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯀ꯭ꯂꯤꯞꯇꯨ ꯑꯃ ꯂꯧꯗꯨꯅ ꯃꯁꯝ ꯑꯗꯨ ꯂꯩꯗꯨꯅ ꯐꯥꯒꯠꯂꯤ꯫ ꯂꯣꯌꯨꯝꯕ, ꯐꯖꯔꯦ ꯐꯖꯔꯦ, ꯑꯩ ꯅꯨꯄꯤꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯦ꯫ ꯐꯖꯕ ꯅꯨꯄꯤꯗꯤ ꯌꯥꯍꯧꯔꯛꯄꯗ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ, ꯇꯁꯦꯡꯅ ꯐꯖꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯂꯥꯏꯖ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ꯫
ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯍꯧꯒꯠꯅꯔꯛꯏ꯫